इजानिपा बिनीसी मागी लेफ्टिनेंट ओरपगी लंबी सिदा मानक थेंगरपा मगद फौरप एक्सपीरियंसेस मया आया ममतमदा फंग या कोय बदा मगद इजानिपि जोसना न रामनो वादिबा ममा पारक yang nama wajaba adodi momotone kangani mama patane kango aisu owi momona ri bangang si central school ke tang dibani aya mamatamda maki phang ya koi bada larik tana question laga maya ida mara phambaga adu haina paati ba hola jadi bangang aya mada ai lo ujabada लेफ्टिनेंट ऑफिसर हाइबसी रेल तरुक तरह कालगा ओरेपा अदुगी रेलगु आइने सुनताजा बदा इंडियन आर्मी का मखोजी रेल से सिपाही हाइबमले लेस नाइक हाइबमले नाइक हाइबमले सूबेदार हाइबमले सूबेदार मेजर हाइबमले ऐसानी मरत वारी सुबीदना अखोय द हाइजरी बात हुजूजी से कोई इजानिपा बिनीसी मागी लेफ्टिनेंट ओरपगी लंबी सिदा मानक थेंगरपा मानक उनरपा मगद फौरप एक्सपीरियंसेस मयाम दो मागी मचिन मत दगे बनी ओ मयाम तहन दोरे बनी मरोयना आई सुसा सा सानवन मुन्ना जेउ मोइस माइना माइस माइना मगद की हेना नोय चावल बनी ओय होना बगी दो हुइते खल्ला गनी मी आइसे मिया चले खनगरा भाई ओये ने खनगरा बा अदुगी मतुंगिना माना लाई खुरंगरा मधु होना तारगदी मधु लाई नुबो मापु ओ हेंदबो नंबर ओय दबो अइना करी ओयजोरी नाइसे अइना खनबदी मतुंग अइना ओयजोरी बनी अइना तौरम फारलागा अइना ओजा गुरु मसक खन्ना अबम थप थबक सिंगो अइ ओये ने खनलगा अउ तारगदी मीना ओइबंग हम जब थबम दो नहीं तरफ नहीं अदुनिया कोई खंडो इसे अदुना जरा मोबाइल में लाजू संदरा मथो मसक खंग जरा मतम की ममत पी जरा लाइता रगदी कहीं कोई जरा उन्हें होतोरी भी वरात चियन ने बिसिंग से अदुम चियन अदुम चक्री से कोई ना सीजन ना होगा कोई ना काना होगा कोई ना सीजन ना अदुम चक्री धोरा बनी उदित सिंह मालेम सिदत सिद थुना बगी नुमित के मंगाल से तारी बनी अनागमन नुमित के मंगाल से सीजन लगा मधु सोलर एनर्जी ने कन्वर्सन तो उनका माइक काना पर लाओ बंग मगदी लाओ रे लाओ रे ना तुम चकी धोरा बनी अतुम बनी टाइम पर ऐसे मतम माई से में ममन ले को पोट ले कर बनी अतुर पोट मरम चुम न सीजन अब मतम जान न है सिंह सीजन अब ऐसे आई लाइक है पता ना चारों लाइक है बगी मतलब आई इसाम को मीन भट कोई बात से इसी मरु है आई क्या सिद्धि सापरम ना रोना तो हुई आई सिद्धि कितना हुआ घना लगा आई खोजी मयाम दी खुनाई दी लाइबात की आने खनक पंग हम बजा अदुनु खाई मरु कोई तो इसी आई ना मयाम ने खन कर बने आई ना मने खनु दरसी करे आई ना मग लाए सोई दर तो बिरतर बने अदु आई ना हारी से तरीके हारी नो से मीन हाई बनते आई सादा फावर पर मतुंग दनी आई ना मयाम द थमजरी को बाफम से अदो आई ना हाई सुनते आई ना कई ओइदोरी नो से आई ना लेतो बुद्धो की बाने तो बुद्धो की हम ना कई हाई what we think we become आई ना खन ना पोती नहीं ना ओइदोरी से आई ना फावर त खन नो फावर त तौ नो फावर तो ओइ ना होना रो ओइदो जा ओइदोरी नहीं मा आई ना कातुकान तौ ना लई रो पुलिस कारक नुपी का नाम लई रो मथोमरम नाइक में थबक तवरो लारी फजर पारे लो तो मागी मखा तार पर पोषण को फादर फरो आई की रिजाल फन के आई तार गदी आई की थौरम जाम फन का बनी अदर मतम से जाम ना है सिंह सिजे दरगा आई ईसा की कोई जबत ना तरा ईसा की कोई जबत तो ना आई ना खुदा किसु के दरम जाके रेपा किसु करीम दरम जाके से खंडा से जाम तंगाई फदबनी तो हुजी को जिकी होय ना बोरा पेनी ना नहीं मको चिनाव समिति होय ना नची सोहर के माया सिदा मायाम तिमिना से उबते जाम नवाय अदुनो असोद मसिंग जाखर पाइसे ngasai propaganda jam kecil begini na, pulang ronda melikau ni ba, ada pulang ronda melikau ni
ꯇꯧꯃꯤꯟꯅ ꯌꯥꯗꯕ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯕ ꯁꯅꯥ ꯂꯝꯕꯤꯁꯤꯡꯁꯦ ꯑꯃꯠꯇ ꯃꯌꯦꯡ ꯇꯥꯍꯟꯗꯅ ꯀꯟꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯦꯠꯁꯦ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯕ ꯈꯟꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯃꯗꯨ ꯀꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯆꯥꯎꯅ ꯑꯩꯅ ꯃꯗꯨꯒꯤ ꯃꯌꯥꯝꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕꯒꯤ ꯑꯣꯏꯅꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯁꯤ ꯃꯌꯥꯝ ꯈꯪꯉꯤ ꯈꯪꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯒꯤ ꯅꯥꯀꯣꯡꯗ ꯆꯦꯜꯍꯜꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯇꯧꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯃꯗꯨ ꯈꯪꯍꯟꯕꯒꯤꯅꯤ ꯐꯔꯦ ꯇꯣ ꯍꯧꯖꯤꯛꯁꯦ ꯃꯈꯥꯁꯤ ꯂꯦꯐꯇꯦꯅꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏ ꯕꯤꯅꯤꯁꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯊꯕꯛꯁꯦ ꯈꯟꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯦꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀꯥꯟꯅꯍꯧꯅꯕꯒꯤ ꯃꯦꯛꯇ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯃꯩꯔꯥ ꯑꯣꯏꯍꯟꯅꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯑꯗꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯏ ꯕꯤꯅꯤꯁꯀꯤꯁꯨ ꯑꯩꯒꯤꯁꯨ ꯑꯩꯅ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯒꯧꯍꯥꯇꯤꯗ ꯂꯩꯔꯤꯉꯩꯗꯨꯒ ꯃꯥꯒꯤ ꯈꯟꯗꯣꯛ ꯈꯟꯖꯤꯟꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯆꯠꯂꯤ ꯑꯗꯣ ꯃꯥꯒꯤ ꯈꯟꯕꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯥꯔ ꯑꯅꯤꯈꯛꯅ ꯃꯥꯒꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯇꯧꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯕꯤꯄꯤꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯙ꯭ꯔꯨꯕꯖꯣꯇꯤ ꯇꯥꯂꯨꯛꯗꯥꯔ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤꯃꯛ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯀꯣꯀ꯭ꯔꯥꯓꯥꯔꯗ ꯁꯨꯔꯤ ꯃꯇꯝꯗꯨꯃꯛ ꯁꯤꯜꯆꯔꯗ ꯑꯦꯁꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟꯅꯆꯤꯡꯕꯗꯣ ꯑꯩꯈꯣꯏ ꯇꯧꯕꯤꯈꯤ ꯑꯗꯣ ꯇꯧꯕꯗꯣ ꯃꯊꯪ ꯑꯅꯤꯔꯛ ꯊꯣꯛꯅ ꯇꯧꯏ ꯈꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯇꯧꯏ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯏꯆꯥꯅꯤꯄꯥ ꯕꯤꯅꯤꯁꯇꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯄꯗ ꯈꯜꯂꯛꯄꯗ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯅ ꯂꯥꯛꯄ ꯐꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯃꯁꯥꯅ ꯊꯦꯡꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯗꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯃꯩꯔꯥ ꯑꯣꯏꯅꯅꯕꯒꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯏꯆꯥꯅꯤꯄꯥ ꯕꯤꯅꯤꯁꯇ ꯁꯤꯟꯅꯔꯛꯀꯦ ꯍꯧꯖꯤꯛ ꯇꯣꯔꯣꯏꯕ ꯑꯣꯏꯕ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯕ ꯑꯣꯏꯕ ꯃꯊꯪꯗ ꯏꯆꯥꯅꯨꯄꯤ ꯖꯣꯁꯅꯥꯅ ꯑꯃꯨꯛ ꯂꯦꯡꯖꯥꯟ ꯐꯤꯔꯨꯞ ꯇꯧꯗꯨꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅ ꯃꯁꯤ ꯃꯥꯏꯁꯦ ꯂꯅꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤꯔ ꯑꯩ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯂꯅꯥꯏꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯇꯔꯐꯇꯒꯤꯅꯦ ꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯨꯅ ꯀꯔꯤꯅꯣ ꯏꯁꯥꯒꯤꯗꯩꯅ ꯑꯩꯈꯣꯏ